Chinagi townsing Covidna Leitafam Khanghandre, ICU sing Ahangba Leitre, Potloifamsing Mina Thalle. Yaw ruwan Beijing gi nongchup thangba sarukta kilometer humbudra mile nifuga humdoi khara hena lapa Chinagi industrial Hubei province ta kanti hospital amagi fever clinic ki mapada ipapa khana chenchat chat le mahaki manembo covid-19 nari amasung yamna thuna layeng bagi mathau tare anak nakpo hospital pumnamak pikthan khrei makhoina mafam asida phamung amata leitre hai na mahakna phone da laukhe China da han boina Laiva kasigi mapam pumbada COVID-19 nabagi web lagle. Beijing gi khanong subthang basarukta leiba city amasung town masasingda emergency ward sing anaba na pikthalle. Incentive care unit sing na ambulance sing halan khrei. Anaba myoy sing gi mari mata sing na ahangba mapam singda. Phamung ahangba sing thire anaba sing na hospital ge corridor sing da thaba phan singda. Phamboy hipboy tawre. Phamung konadaba na laimai da hiple. Yawge manembok haloi re chayol amagi mamangdagi na re makhoi ahanbada local hospital amada chatke lung scan tawbada pneumonia nabagi khudam sing phangkhe adubo hospital adu covid-19 naba sing panaba ngamde haina yawda hairakhe thangnaba kanti singda leiba hospital singda chanaba yawda hairakhe yaw amasung mapuroiba hospital amadagi amada koisat chatli adubo ward pumnamak anaba na pikthalamkhe yawge hometown dagi pung amarom thawraba matung Jauju hospital da thungkhi adubo makhoi ningba kai khe hospital dagi purakpa langi scan sing chena pairaduna yauna mapita na ai yamna sauningi haina phongdokhe ai asa leraktre ai khoi thorakpa kuire aduga ai thawai wai maramde mahak sor honbada awaba oire haina yauna phongdokhe numit nini chumna AP gi journalist singna mayai thangba Hubei province ki langfang amasung Baoding prefecture singge town sing amasung city masa singda Hospital mga amasung Potloifamsing da satuna yengkhe mafam adu China government na November amasung December da COVID-19 control sing komthokraba matungda laibak asida Ahangba thokpa laichat singi manungda amage epicenter waikhe miyam naba amasung yumdage sathoktana leibana sayol kaya lamdam asi pumsiksik lure haujik miyoi mayam ama naba phare kaithel sing amuk hangle restaurant sing chaba thakpa changba Mina Thalle China gi atai mafam singda Coronavirus kanna sandoklaba phawbada lamdam asida lambi lamjauk sing Mina Thalle car sing horn kanna khongle mafam asi mahausa gi punsi mahing amuk haure haina numit khara ase state media gi ahanba pausing oikhe adubu mayai thangba Hubei gi emergency ward sing amasung Potloifamsing mahausa gi punsi sungoi oidre naha sing thabak chatpa amuk haurabasu amasung fever clinic sing da pareng leplabasu Hubei gi ahal mayam ama aruba phibam leire China gi atai mafam singsu phibam asi oirakpa yai thajadana December tareta athingba sing komthokraba matung haujik phawbuda COVID-19 da sikhiba mi tare khakta ngairi amasung laibak asida sikhiba mi punna lising manga ga chani nifuga mathoi sure haina China gi government haide laibak pokpa numita China gi health official amana haikhe China da COVID-19 na ba miyoi sing pneumonia na duna sikhiba miyoi sing khaktamag laichat asidagi sikhiba ni haina official waina masing thai expert sing na mathang sahida China da miyoi million amadage ani phawba siraba yai haina pare Beijing gi masing thabagi mawong asina asengba siba masing wanglagani haina World Health Organization na warning pikhe Juzouda Baoding number 2 hospital da yumsa kaisa numita na basing emergency ward ke lambi pikthan khe ana basing khulai sing gi mateng na sor holle nupi amadi imungi miyoy ama sire haina doctor sing na tambadage thamoi sokna kappa ukhe Jaugi Potloifamda poloi bage mairi mutpa naidre hauki bachayol ama se asiba masing khangin hengalakpadage worker sing poloibada awaba oire haina employee amana phongdokhe Potloifam amada thabak tawba miyoy amana nongmada haksang kundagi kuntra fawba mai thai COVID-19 gi thawrang sing komthoktringaida nongmada haksang ahumdage mari phawbadang oirammi haina phongdokhe Atopa se phong amada China gi city singda nongmada miyoi lak manga de covid naba thengnare China da nongmada miyoi lak manga de covid naba thengnare haina senior health official singi maikei dagi phongdok le official asina haikibada haujik China da covid sandorok pagi chang asi paksan na hengalakpa thengnare tha asida China gi maikei dagi covid muthana bagi damakta khongthang sing paikhatpaga loinana lockdown gi thokdok sing thamduna lakhibane masida lockdown tauba quarantine tauba made Sathok chasin tawbada athingba thamduna lakhibane
Chinagi city kayada lariba pharmacy singda Covid nabagi chang hengalakpadage hidak phangnadre. Hospital ge ward singda patient singna pik thalle crematorium amade funeral home singda su krik inana poloi bagi thawong sing chathare. Covid ki case masing asi paksana hengalakpana maram oiraga thingna bohona bada khudong chada ba mayong na re. Authorities sing na su Covid na misi bagi chang asigi matang da chap saba wapam phongdok pangamdre. King Daw da lariba ruling Communist Party na operate tawba news outlet na phongkhiba wapam amada municipal health chief na de Stern City da Covid ki anoba case asi nongmada lak mariga lising marfu dradage lak mangaga lising kuntra phawbugi chang de hengalakpa thengna re. Coastal gi city da na miyoi million tararom Covid case asi sandorokpa yana lairi hai re. Aroi bada tabi riba pumnamak pu thagat jare.